अहानबदा मरुइबा पाउ कोकोमीना सिंधुना ngasi खुमलंपाक्ता Manipur People's Convention on 2 years of Manipur crisis haina mingthonba miyamgi mifam ama hojik pangthokli Manipur ki irang asiga mari lainana miyam gi oiba warep ama launubagi damak Federation of Civil Society Organization Fox Manipur na silaga miyam gi oiba mifam ama pangthokli ngasi chap chana chahi ani mapung faraba Manipur gi irang asiga mari lainana kokomi na ngasi sintha lepna ba khangan kiba aduna maram oiraga lamdam asigi tongan tongan ba mafam sing khuntak lansibaga pangkhak oire ngasi aikhoina mayok nariba fibam ase adungai chahi taret khuntak pa adudagi hendokduna furubasi takpagi fibam da lakloi hainingai leite haina Hanagi UNLF ke chairman RK Sanayai Mina Fongdurokli. Amade Myanmar dagi lokaina changsilakliba Chin Kuki narco terrorist sing ase masa masagi maramda deport tawkiba natuna chayani faraklaba irang ase loishinabagi atopa pambai leite haina Shiv Sena Manipur ki president Moirangthem Tombina Fongdurokli.